ꯊꯝꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ngarang ahing nongleptana subadagi lamlai kendragi mafam kharada ising isau thokle amadi anoba lengak asina Jenims Hospital da lemna test yankhai taret tawbagi khudong saba phangangani haikibadu misang sangalaiba miyoi khara khaki oiduna leire hojik mapung oibe pau pizare ngarang ahing nongleptana subadagi lamlai kendragi mafam kharada ising isau thokle kendra sigi manung chanba saijang amadi lemekhong mapalgi lonaba mafam amasung saijang amadi samakok lonaba sarukta imphal ukhur lambigi saruk phawba ising thumjil lubadagi chathok chasin yarudre ayuk pung nipalom taba matamda isingi imai khara hantarakpadagi gari chathok chasin tawnakhi khangawdana chawakpa isingna saijangi yum kaya ising thumki nongada lemekhong mapal saijang amadi samakok na singmagi lobuk sing ising thumjil kibana lofam kaya siragadra haina awaba faunare ising isauna maram oiduna awa ana taraba lawmi sing lamlai kendrigi MLA KSS Biren BJP gi executive member and ibomsa sawmoge SDO na singmana ichawgi pibam yengsin khre awa ana taraba miyoi singna mari leinaba singna miyeng sangbiyu haina phongdorakhi sinonga lamdai mungo hungi atai digi sing je mafam angkhang na sawrokpadagi yengje phamungda kha thangkal ayak ti mingondagi sendoi kapi lawaga yengje yen chahum loi japni atu pai leke hujik ai kari tawdabno atu awaba taraba koi imung manung sing asi kari tawjige haiba koi khanmam khangdana hujik yamra wana leiri aduna asikuloba awaba sing asi gamena ubiduna mai lenaba department singna khangbiduna ekoi mateng pangbiragedi leiriba praja sing asina ekoi yamna harau jagani maram aduna asikumloba ngasigi flat tholai basi mamang dai koi laikang thoktana leiramani adubu khangawdana ngarang ahingi haukiba tang akoi kunmanga gi ahing daida yam kanba nong atuna maram oiraga akoi kangam bai sing atuki mahuta akoi isau muk thoktuna hujik ase isau gi mayuk na dana ekoi awaba si nangdul leiri Anaba lengak asina Jenims Hospital da lemna test yankhai taret tawbagi khudong chaba phangangani haikibadu misang sangalaiba miyoi khara khake oiduna leire Chief Minister N Biren Lusingba Sarkar asina lairaba praja miyamgi khallaga Jenims samati Rims ta OPD yauna hospital la leiba anaba singna test tawbada punna test yankhai taret ki manung chanba sing lemna tawhangani haikhrabasu Chief Minister na pamliba pandam aduga hospital da tawthorakliba thabaka chauna khetnaba leire pendraba praja singna maikai kayadagi kholaw kaya lauba horakle Jenims Hospital da anaba amagi damak test to basatluba miyoi amana ISTV News ta phongdorakpada Jenims Hospital da ECG lipid profile test kidney function test na singba doctor na test tawnaba khangalakpada Jenims Hospital gi marilenaba miyoi singna hariba test makhalasi yauna tai test sing mapalgi laboratory singda tawnana ba khangalakle haire Chief Minister na athuba matamda yeng sangduna lairaba praja singi na layeng bada khudong chaba phangana ba paikhat ki bathabak adu mapung phana phanganbina ba apel tawrakle amaramda ISTV News na phangba atopa source amagi matung ina Jenims Hospital gi machin chatpa miyoi amana hospital asida lemna test yankhai tare tawnabagi khudong chaba piriba asi achau asang amadi misang sangalaiba miyoi khara kakki oire lairaba misang sangalai-taba miyoi singna hospital gi mapanda leiba laboratory singda test tawhanlabasu angamathau amadi misang sangalaiba miyoi singidi hospital asigi mari lenaba miyoi gi ayaba lawraga test khudingmak lemna pangthokpagi thabak sathari haire Source asigi matung ina asigumba niti niyom kaina satharakliba thabak singa sigi matangda official kharana of hospital gi makok thongba authority singda sumthokna ba khangalabasu karisu khangsin usnadana leire haire Manipur lengakna thamliba pandam adu Jenims Hospital na zathariba thawong asinadi miyamda test yankhai tare lemna tawbagi pandam phanganbagi mahutta wathok lagnabagi masak ama ohelagani haiki Lengak asina English singani taramari amadi lisingani tara taruktagi hauduna board amadi council na class 9 10 11 amadi 12 ta thang ta ge eba syllabus haptuna mahiroi singda thang ta tambiduna lakle handak lengak asina higher secondary ge lecturer chatruk marfunipal lawgadawriba asida thang ta ge oja yaholo haina dabi tawduna ngasi ki marks ki thongmi sing amadi thang ta bonung sijaba miyoi kayana lamphel dele by education SK cat solon sinduna khongjang jangsin khre
किमाक्स की जनरल सेक्रेटरी साइखोम शांत मैतेना लेंगाक असिदा किमाक्स ना थांग तागी ओइबा ओजा हापियो हाइदुना मतम कयागी ममांगदगी तकनादुना लाकपनी हंदक हायर सेकेंडरी की लेक्चरर लौबगी नोटिफिकेशन थोकलकपदा थांग तागी ओइबा ओजा लौबगी पोस्ट यावरक्तबा असि लाइबक थीबनी हक्सिन लौबग लोइना एजुकेशन एस ना हायर सेकेंडरी की लेक्चरर लौबगी फॉर्म थाबा अमदी फॉर्म सबमिट तौबा खुदक्तगी थिंजले हाइरी लेंगाक असिना अथुबा मतमदा थांग तागी ओजा हाप्त्रबदी हौजिक लेंगाक ओजा लौबगी थबक पाइखलकलिबा असि थिंजनबगा लोइना किमाक्सना मखल मखा कयागी खोंजंग चंगसिलगनी हाइरे Sir 688 lobgi post asida khoi gi thang ta gi oiba post lobgi notification sidai de yawan biona khoi mamang da Manipur CM unadana khoi gi education minister unadana duga mari lena department gi head sing unadana khoi issue memorandum kya pisin jakre memorandum kya pisin jakhi ba adugum loina khoi aroi boina khoi ultimatum thakra ba da siumba notification che khoi tholak tabna mar moraga khoi ngasi siumba agitation ase khoi thang ta gi nuksi jabam thang ta mahro sing mayam pulaga siumba agitation han boina ngasi form submission tawriba adu form thajin balali basing asi akoina lepina na hana akoi ngarang hana akoi press meet tawjagre madhubo da makha ta na muk lenga ki maige digi kemta response piak ta bolona sigum ba thabak thorang asi makha ta na sathabadagi khoi asi agitation asi khoi han boina sanction jabani adu haiba post asi kowner bagi notification thokri fawa akoi makha ta na खुशी मेडिटेशन से तोंगान तोंगान बा थांग था लोप सिंह ओजा सिंह महिरो सिंह मैम पुन संसल का कोई अकन अकन बा एजिटेशन के आखुई पोस्ट से कौद्री फावा कोई संction जगनी सेनापति डिस्ट्रिक्ट मनुंग सनबा पुरुल ब्लॉक के थिंगबा खुनौ विलेज दा मसखंग द लाइना अमा संथोरकपदगी खुल असिगी इरोय तरा मापलम सिरे जंगल दा मसिनजाक चाबा चटपदा ngarang tongan tongan ba mafam singda iroi sing adu siduna leram khibane mari lenaba authority na athuba matamda jeng sangbiduna laina layong khangdokpaga loinana hinghauri ba iroi singbu kannana ba hona biyo haina thingba khunau village ki praja singna mari lenaba singi pokning sing silakle हौजिक मरक्थन ब्रेक अमतंग लौजरी क्वेक जोन गिदी ततातिस कॉलेज दी मम्मल सु मफम खुदिंग चमने यो सुमांग रोय पिस्ता चलबनिना अदु सु मतकता सुपरलिंक फुटिंग गी ऑफर मैम पीरिसिदी ता I think they are going to get us. Indeed. I think they are going to finish us. I think we should run. At once. Winky's Swiss roll. Yam turabo, punshibu, Winky samtadi piudana. Booking open for office spaces and retail. The key features are retail shop and cafes, exclusive space for offices and the 5th floor, power backup, modern security system, adequate firefighting system, automatic lift, ladies and gents washroom. For further details, please contact the Swan Tower, MT Avenue, Imphal. Contact number 70852-75110. Email us at swantowerarcade@gmail.com. Nati chat lagi ba? Please I chat lagi ba? Election की मतलब लोग बदी अदु तुम आमु उन्हें फंगलो असुम तौना मैंगो सीजन चटखबदा अदुम हाइना उनकीस मैंगो स्विस रोल्स अदुम फंगलरो खंगेदना जोलिप 100% नेचुरल सिरप अमसुंग कैप्सूल यू थकपदगी ओइरकपा अवाबा चैथेंग हकचांगी लिवर सोगलकपदगी कुचू सेंगक्तबा हकचांग सोगथरकपा तुम्बा चाबा यारक्तबा खोंग हांबा नुंगारक्तबा सिंबु फानबा ngamba amata ngairaba upaidi जोलिप सिरप अमसुंग कैप्सूल डायबिटीज सिंगिदमक्ता जोलिप कैप्सूल चाबियु A magic mix of chocolate and vanilla marble cakes from Winky's, the cake specialist. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Nati chat lagi ba? Please I chat lagi ba? Target ke season loy kerbadi. Adu di ma. Amu hana una panglaro. Asum tau na mango season chat kerbada. Adum haina Winky's mango swiss roll su. Adum panglaro. Kange dana. ब्रेक की तुंगदा ताराम नॉक्सरी मखाताबा पाव अमुक पिजरी मणिपुर की अनिसुबा लाइफलाइन ने हारिबा इम्फाल मोरे लंबी नेशनल हाईवे 102 की मफम कयादा लंबी की फिबम नोमो नोमगे सोक्सिलकले मोरेदगी टेंगनोपल फावबगी लंबी की सरुक असिना का हेन फत्रे
lambi mathakta pukri gumba chawa chawa kom kaya lawe lambi asida manipur amadi india ge ngam mathau kaya su chatlibani amaromda lambi asida manipur gi miyoi kaya gi hingbagi lambi ama oina lalol itiki thabak satharibani nongju tha matamdana amuka hena lambi asida chathok chasin tawbada kudong sadre mari leinaba department na athuba matamda lambi asi gangsin biduna sanjin bina ba miyoi kaya na appeal tawrakli amaromda ISTB na phangba Paugi matung ina Imphal More lambi asi kanana sembagi thabak chathagabdabano haiba hojik phawba chapchana khangba leitri haire State PWD gi makok thongba official singda hangbada su lambi asi sembagi thabak makhoida sinaraktre amaromdana atopa company amana lambi sembagi thabak asi paigani haina toromba dusu chapsaba ama khangdabana hojik lambi asi gi mapu kanano haiba khangdribana lambi gi phibam asi nomagi soksilapani haire Nongmai them ongbi pisak masa kaubi sahi humpuni palom surabi kumbi satipur degi nupi ama tha sigi kunmari gi ayukta mayum degi thoki bedegi thiba khangdre mahak na mayum degi thoki ba matamda asangma masugi phanek ama setke inapi ama inke asamte na ka i mahak wakhal soirabi amadi tabagi sakti watlabi nupi ni haire mahak na autori show amada moirangam da satkiba miyoi kharana una hawi haire kana gumasingna hairba nupi asibu thengna birabadi manak nakpa police station natraga mobile number 9862166396 da pau PBO haire hauzik aroi pada maru oiba pau amok Ngarang ahing nong leptana subadagi lamlai kendragi mafam kharada ising isau thokle amade anoba lengak asina Jenims Hospital da lemna test yang khai taret tawbagi khudong saba phanghan gani haikiba do misang sangalaiba miyoi kharakaki oiduna leire hausigi oina di matang asida loisinjari miyeng tabiriba pomnamakpo amuka hana khurumjari